Kuki Khulai Paiba Singna Fajinkhre Micham Taruk, Tamtina Hatoropagi Thong, Yaning the Bafongdukuna, Ngasi New Delhi Janter Mantar da Khongjang Changsindune, Khongjang Aduda Saruk Yaba Meeoi, Delhi Police na Fajinkhre, Union Home Minister Amit Shah Unnanaba PHAOBA Khongjang HALLOI HAIRI, Delhi da Laiba Manipuri NGO, CSO DMCC gi Mihut Singh Amadi, Mahira Kyana Saruk Yaduna, Ngasi Nungtilpung Ani Khara Helakpa Aduaida, Delhi gi Janter Mantar Wakat Khongjang Ama Changsindune. Government of India stop supporting Kuki militant haiba banner makhada Changsindune Khongjang aduda saruk yaba Shah Unnanaba Meeoi ama Union Home Minister Amit Shah Unnanaba gidama Krishna Menon Mark da Leiba Mahaki official residence ta Changsinduna Hotnaki Union Home Minister Amit Shah gi official residence ta Changsindune Khongjang loi khara Delhi Police na faraga bus ani da haplaga tongan ba police station singda puki adubu Union Home Minister Amit Shah Unnanaba PHAOBA Khongjang HALLOI haina Khongjang aduda saruk yakiba singna press ta phongdorakli Amaromda ngasi jantar mantar da chathakiba wakat Khongjang aduda Kuki Khulai Paiba singna fadunu pukiba micham taruk adugi langla langzil state lengak amadi government of India na athubada puthokadabani haina taksinki tongan ba furup singi Meeoi kyana saruk yaduna pangthokiba wakat Khongjang aduda saruk yakiba singna Manipuri gi micham miyamna hauriba ihau asi namthanaba curfew thamjinba asi maram chadaba amani masigi mathakta maram chadana tampaki police station tarukta Armed Forces Special Powers Act nong thamjilakliba asi democracy gi wahan thok lehendabani haina phongdokhi